Mayam punamukpu rabisangkar chingulai chalgi maikai dagi rabisangkar na ikong na kuramjari mayam na nungsibiduna 1K follower yoropagi aina mayam da karigumba kudol ama tamjage haizakibado asi aigi nungsijraba inaw nganba aigi di yam nungsijaba aina yam nungsijaba aigi inaw ni aigi su satra ne magi am ngallingai matamdagi aina haita keyboard se khongba tambijarakpane duba hojikti yamna mam apu marai phadragasu ma music band namagi orchestra oina keyboardist oina ma stage ta perform tawba ngamjare yamna haiduna aina tambijabana chade aigi profession sida aigi khud yet oi animak si makna mahut sinbidana hojik se aigi mateng pangbiri mak se hojik tingtho khongda lei duga sigi lan thok iba lan sida maksu lan nangjaraba inmet amane thamna pokpi ngang khlawai asomna kanda leiba koiren tak manak adaida lau sing muraga lau sang ama saraga leijabani adubu layok thiba tawdok tu dagi pochai ayambadi kan bangam hodrai pochai gai do yum dumakti hoji hingi hedana tai changga yengodi ngamdre egi naw siga loina na aina chahi kun hena khongaroi khan kiba sa aroi khan gi baise amakhak masi mayamna aibu nungsi biba amadi aibu mayamna mateng pangbidana ngasi hingbagi lambi ema pibibasi aigi wakhalda aina tawraroi khankhibasi tawraga mayambo amuktang ngaktang orasu potha hanba ngamra yengjage khanjaduna tawjabane do ngasigi aina aigi 1K follower yoropagi mayamda kudol tamjagadoriba presentation asi dedicate Sanggamai 360 gi naw nungsiba amada ai dedicate tawjari magi babingsi mayamnadi adum khangdi khangnaraba du lauthokpadi hek nuaijadana aina inaw nungsiba haidana hek lauthokjabani aigi nawda dedicate tawjari maramdi aina ngasi mayamga sumaina unajaba phangjari basi mahakki mapandagi ni Sanggamai 360 gi mapandagi aina ngasi mayamga unajaba phangjabani loinana aibu nungsibiduna tengbang birakliba mayam pumnamakki thaujalna ngasi aina aigi khulai sing asiga loina jadana aduga mayamda 1K follower yoropagi perform tawba ngamjagadoribani duga aina ngasi live thaba ngamjariba sigi internet service pibiriba moirangi JR internet ki service provider aigi yamba Rajkumar Jito busu aina ikai khumna bauchabaga loinana aigi presentation asida yambana su yengbiyu haduna aigi site gi ikoknona haijari mayamda khudol tamjage se si nungai bide hairagasu aina ngamjaba khudol ni khanbiduna mayamna latnadan lorsin biu haidana rabisangkar gi maikai dagi nolukna thamjari
Thank you ma'am. Soikiba lankiba yaurabasu ngakpiu haijari aina tamjariba khudol sidagidi mayamna ibu nungsibibana yamna helabani adubu matik chajadraba kaisu haijadaba aina heita heita tamjarakpani khanbiraga soikiba lankiba amadi puningda pendaba sima hapamagadi khanba punamak adu ngakpiu haidana rabisankar chingu lechangi maikaidagi ekoknona khurumjabaga loinana mayam punamakpu amukasu khurumjari.